Hello friends, ngasisu amuk mayang makta kanaba video amagasu puduna lakse video se koi ki mahi masing tamba hai tare koi pogla abadi hai tare ko nupi oisinu nupa oisinu angam sa sing sini ko hek akoina matang koi tawde yadra ba hai tare ko hingingi matam sida tawde yadra ba koi ki sanskrit hai tare ga su sanskar krama hai ne ko masi tawde yadra ba thabak thorum ngaktane ba ko hingba matam da aduna diaram ba hai tare अंगरंबा खाने मैम खाने विद्यारंबा है कहीं विद्या करीनो है नॉलेज नि एजुकेशन नि रंबा है करीनो बिगिनिंग नि स्टार्टिंग नि हौब है मही मसिंग तंबगी हौबगी नुमितुबुनेब मही मसिंग तंबा है मही मसिंग है मुझे खरा याम डीप सेंस खरा नैनरुरगदी इम्प्रूवमेंट एजुकेशन माई तोंगान लेजगरेको अदो मही मसिंग लाइक मयेक की ओइबसिना लाइक तंबगी ओइबसिना अंगरंबा हायरा खंगनै हाय तारेको अद अंग हायबदि कैनो लिम हायबनि पार्ट हायबनि रंबा दिनसागी बिगिनिंग नत्रगा स्टार्टिंग माने लौनरेको सुमाना मखन खरा दिलै अदु लोय सुपचन जरगा हाय तारे विद्यारंबा सिदा सुपचले खल्लसेबको माय ब्रांच ता खरगा लै तारगासु अदु यामना डीप सेंस दा खंजलु दर तारगासु कोगी नुपि मचा ओइसनु नुपा मचा ओइसनु लाइक लाइसु तमपस अखोजु तमै नखोजु लोय तमंगनी अदुना अखोइना तमईबदो होय मदुगी ओइबा फैक्टर खरा गदी लोय लेबम दि थोइको आइगी फैमिली बैकग्राउंड हाइबम सु लैने फैमिली बैकग्राउंड दा ngakta ताइनबसु यामनते लारबा कोइ पैसा नुसा यामना फाइनेंशियली प्रॉब्लम ओइबा कांगबु सु मचा मसु द मही मसिंगदा फावबु ओइदुना अदुम कानाबा फंगिबसु लै अदुगा पैसा म्याम पाइ हाइ तारगासु कोइ मही मसिंगदि मपुंग फागिदबा मही चागिदबा अदुसु म्याम लै मखन मखन हाइ तारे अदु इतारगदि अकोना खरा मसिदा कितंग समलपा मयाम खंगबा याबा नॉलेज खरा मैम सूम शेयर तौजगे वीडियो अखंग हईसिंग ओजासिंगना गुरुसिंगना तंबिरंबा मैम सूम शेयर खितंग तौनिंग है तारेको थाजब और थाजदब अम हाना हाइजगरे थाजबसु लेरंगनी थाजदबसु लेरंगनी अदु थाजब सिंगी ओइनादि मसिगिसे तो ओबे तौरगदि अफबा अखोइगी मही मसिंगदा अथोइबा है तारेको इसासु सिंगी ओइबा तुंगी पुंसिदा मंगाल खरदि फंगनी हाइबगी थाजब चपचाना लेजै अदुबु अहानबदा कोई मही मसिंग तंब नुमित से कमाई तौदन लेपकदगे हाइबसिन मयाम कमल लोइना खंगनिजे सगोन सेंसे फै लोइ खंगनरमदुनेबा सगोन से कक्तदा इंथोकपा यादबा खरा लैरिबा अदु मथम नांगनाइना हाइजरके अहानबदा अखोइना खंगदिसि कैनो निंगदोकाबदगिना थांजबाव हाइतारेको अदु करिम कांदा नोमाइजिंग पंजलै नोमाइजिंग दगिना थांजबु अदुम पनबसु लै करिगिनो हाइतादि मही मसिंग हाइबसिदा फॉर्मल एजुकेशन ददि कैदोइ संडे सुटी थायबा हाइब नोमाइजिंग जे सुटी थबक तौनदेदना सनदेदना सुटी थानैदना अदु संडे सु तुम अप्लाई संडे दगिना कैनो पालैबा अदु संडे चटकनी हाइबदि नतेको संडे दगी थांजबोकि मनुंगजिदा करम नुमिना फै हाइबदुनेबा इन हाइजनिंगिसिदि अदु इम्प्रूवमेंट कांबुददि संडे दगी हौरसि अमा खंदे मागे ओबा एक्स्ट्रा करिकुलर एक्टिविटीज एजुकेशन लाइल हाइतारेको फॉर्मल एजुकेशन नतबिदा इम्प्रूवमेंट एजुकेशन ददि अदुम मागे अकंगनबि लेतबनिना मागे टाइमिंग फिक्स तौरोय मतम फिक्स तौरोय हाइबनिदा अदुम्बा कांबुगी एजुकेशन सिस्टम दुना इम्प्रूवमेंट कौबनिना अदुनाने करम संडे दगिना थांजबुकी मनुंगसिदा करम फगे मसि मखंगदबा यारोय अजि मसिगी ओइनादि मंडे वेडनेसडे थर्सडे फ्राइडे हाइरिबा सिंगसे यामना फैये मही मसिंग तंबा ओइनादि अदुबु मंडे वेडनेसडे थर्सडे फ्राइडे ओजबा तारगसु मसिगी मनुंगदा क्वाइदगी हेना फरिसे करम बानो हाइ तारगदो वेडनेसडे थर्सडे ने मरक्सिदा फ्राइडे सु अदुम एड तौबसु येलाइको अदो वेडनेसडे के थर्सडे के अटेम्प तौबिरो अदो याम फरिसिदि थर्सडे नि सिमा यारे सिमा अखोइगी माइंडा कोइ गार्जियन सिंगना हाइ तारेको मसिजे म कन्सेप्शन थंबिरबा अदो मसि खक्ता इंथोकपा यादे मसि करिदमु यांकनि तिथिदमु यांकनि तिथि हाइबदि थबाल हाइबनि थबाल से अखोइगी ओइनादि लुनर द अयाम थबक थोरम जे चटपनिना हाइबदि थागी खोंचट की कोइगी थागी खोंचट हाइ तारेको मसिदो पारकपनिना पांखलकपा सिथरकपा लै पांखलकपा हाइसिना करिनो न्यू मून फुल मून हाइबदि नोमा पानबदगिना 33 पानबा सिगी मरक्ता लैबा सिक्सिबो कोइना पांखलकपगी हिसाबता पारनी हाइबदि साबल था से साबल 30 डेज न सारकपनिना था मा 30 डेज न लोइ छायबा हिसाबसिदा अदु सोलर ददि अदु यादेदना 28 साबल लै 31 साबल लै 30 खक्तन साबल लै सुंबा खरा कंडीशन खर लै अदुना साबल थादि एस्ट्रोलॉजी की ताम द अकॉर्डिंग टू एस्ट्रोलॉजी हाइ तारे 30 डेज न लोइनमक थामा साबनिना पांखलकपा सिथरकपा अनि थ्वे अदु पांखलकपा सिना अमदगिना 35 बु देन 35 गी मतुंग हाइ तारे को 36 तगिना 30 बकिना सिथरकपा माइन लेरे कोइ संस्कृत हारगना शुक्ला पक्षा हाइना पांखलकपा कृष्णा पक्षा हाइना सिथरकपा सुमाइना अनि थोंना लेरे अदु इतादि
ꯑꯩꯅ ꯁꯨ ꯑꯗꯨꯝ ꯑꯇꯩ ꯑꯇꯩ ꯚꯤꯗꯤꯑꯣꯁꯤꯡꯗ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯑꯐꯕ ꯊꯕꯛ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯨꯛꯂꯥ ꯄꯛꯁꯗ ꯑꯌꯥꯝꯕꯅ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯁꯪꯁꯀꯥꯔ ꯀꯔꯃ ꯑꯁꯤꯗ ꯑꯁꯤ ꯑꯅꯥꯒꯤꯗꯗꯤ ꯑꯩ ꯄꯥꯡꯈꯠꯂꯛꯄ ꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯁꯤꯊꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯤꯕ ꯂꯩ ꯅꯠꯇ꯭ꯔꯥ ꯐꯠꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯁꯤꯒꯅꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯕꯨꯗꯤ ꯑꯦꯛꯁꯦꯞꯁꯟꯅꯦ ꯑꯗꯨꯕꯨ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯖꯥꯠꯁꯤꯗꯤ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯈꯠꯂꯛꯄꯗ ꯄꯥꯡꯊꯣꯛꯄꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯁꯤꯃ ꯃꯥꯏꯅꯁ ꯇꯧꯕꯤꯔꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯄꯥꯟꯕꯅꯦ ꯑꯗꯒꯤ ꯄꯨꯔꯅꯤꯃꯥꯅꯦ ꯃꯁꯤꯃ ꯃꯥꯏꯅꯁ ꯇꯧꯕꯤꯔꯕ ꯑꯗꯨꯏ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛꯁꯨ ꯔꯤꯛꯇꯥ ꯇꯤꯊꯤꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯥꯟꯅꯗ꯭ꯔꯕ ꯚꯦꯂꯨꯂꯦꯁ ꯑꯣꯏꯕ ꯏꯝꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯥꯜ ꯍꯥꯏꯇꯥꯔꯦ ꯃꯔꯤꯅꯤ ꯄꯥꯟꯕ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯇꯔꯥꯃꯔꯤꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕꯁꯦ ꯔꯤꯛꯇꯥ ꯇꯤꯊꯤꯅꯤ ꯔꯤꯛꯇꯥ ꯇꯤꯊꯤ ꯑꯃꯁꯨ ꯃꯥꯏꯅꯁ ꯇꯧꯕꯤꯔꯕ ꯑꯗꯨꯒ ꯔꯤꯃꯦꯅꯤꯡ ꯉꯩꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯥꯜꯁꯤꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯤꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯔꯒꯗ ꯍꯨꯝꯅꯤ ꯄꯥꯟꯕ ꯃꯉꯥꯅꯤ ꯄꯥꯟꯕ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯇꯔꯥꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯕ ꯃꯁꯤꯁꯤꯃꯁꯨ ꯇꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯖꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏꯅ ꯍꯥꯏꯈꯤꯕꯗ ꯁꯒꯣꯜꯁꯤꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯐꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯁꯒꯣꯜꯁꯤꯁꯨ ꯇꯥꯕ ꯌꯦꯡꯕꯤꯔꯣ ꯗꯦꯟ ꯍꯥꯏꯔꯤꯕ ꯇꯤꯊꯤꯁꯤꯡ ꯍꯥꯏꯕꯗꯤ ꯊꯕꯥꯜꯁꯤꯡ ꯑꯁꯦ ꯍꯨꯝꯅꯤ ꯄꯥꯟꯕ ꯃꯉꯥꯅꯤ ꯄꯥꯟꯕ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯇꯔꯥꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣꯕꯀꯣ ꯁꯤꯁꯤꯃꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯅꯛꯁꯇ꯭ꯔ ꯍꯥꯏꯇꯥꯔꯦ ꯀꯦꯂꯦꯟꯗꯔꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯅꯤꯀꯣ ꯃꯁꯤ ꯍꯣꯠꯅꯔꯨꯕ ꯇꯧꯗꯅ ꯑꯗꯨꯝ ꯈꯪꯒꯗꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩ ꯏꯁꯥꯒꯤ ꯏꯁꯨꯒꯤ ꯂꯥꯏꯔꯤꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯃꯤꯅꯤꯠ ꯑꯃꯅꯤ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯏꯆꯥ ꯏꯁꯨꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯆꯥꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯍꯩ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯨꯅ ꯃꯥꯒꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯇꯧꯍꯧꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯟꯇꯦꯟ ꯑꯃꯅꯦꯅ ꯍꯥꯏꯔꯒ ꯊꯝꯖꯒꯦ ꯑꯗꯨꯅ ꯅꯛꯁꯇ꯭ꯔꯒꯤ ꯃꯇꯥꯡꯁꯤꯁꯨ ꯀꯩꯀꯩꯅ ꯀꯔꯝꯕ ꯅꯛꯁꯇ꯭ꯔ ꯂꯩꯔꯀꯥꯟꯗ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯑꯁ꯭ꯋꯤꯅꯤ ꯔꯣꯍꯤꯅꯤ ꯃ꯭ꯔꯤꯒꯁꯤꯔꯤꯌꯥ ꯄꯨꯔꯅꯕꯥꯁꯨ ꯁꯤꯌꯥ ꯍꯁꯇꯥ ꯆꯤꯇ꯭ꯔꯥ ꯁ꯭ꯋꯥꯇꯤ ꯑꯅꯨꯔꯥꯙꯥ ꯁꯔꯕꯅꯥ ꯙꯅꯤꯁꯇꯥ ꯁꯠꯕꯤꯁꯥ ꯔꯦꯕꯇꯤ ꯍꯥꯏꯔꯤꯕ ꯅꯛꯁꯇ꯭ꯔꯁꯤꯡꯁꯦ ꯀꯦꯂꯦꯟꯗꯔꯗ ꯑꯗꯨꯝ ꯎꯕꯤꯒꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤꯡ ꯊꯥꯕ ꯑꯌꯥꯝꯕꯅꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯝ ꯄꯟꯖꯈ꯭ꯔꯦ ꯀꯔꯝꯕ ꯅꯛꯁꯇ꯭ꯔꯁꯤꯡ ꯍꯥꯏꯕ ꯃꯇꯝꯗ ꯅꯛꯁꯇ꯭ꯔꯒꯤ ꯑꯩꯈꯣꯏ ꯀꯟꯇꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯁꯤꯡꯁꯤꯡꯒ ꯂꯣꯏꯅꯅ ꯊꯥꯈꯤꯕꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯥꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯌꯦꯡꯕꯤ ꯇꯥꯔꯦꯀꯣ ꯃꯊꯪꯅꯤꯀꯣ ꯂꯥꯛꯏꯁꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯌꯥꯝꯕꯅꯗꯤ ꯐꯪꯒꯟꯕꯅꯦ ꯃꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯍꯥꯏꯕꯒꯤ ꯊꯥ ꯃꯁꯤꯡꯁꯤꯅꯤꯀോ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯃꯁꯤ ꯀꯔꯝꯕ ꯊꯥꯗꯅ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯀ ꯈꯔꯒꯗꯤ ꯃꯥꯟꯅꯗꯕꯗꯤ ꯂꯩꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯋꯥꯛꯆꯤꯡ ꯍꯥꯏꯔꯤꯕ ꯊꯥꯁꯤꯡꯁꯦ ꯑꯐꯕ ꯑꯣꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯔꯒꯅ ꯁꯖꯤꯕꯨ ꯏꯉꯥ ꯃꯦꯔꯥ ꯋꯥꯛꯆꯤꯡ ꯃꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯐꯩ ꯑꯇꯩꯉꯩꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯦꯝꯍꯧꯔꯤꯕꯗꯨꯗ ꯀꯩꯀꯩꯅꯣ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯍꯤꯌꯥꯡꯒꯩ ꯀꯥꯂꯦꯟ ꯄꯣꯏꯅꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯂꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯁꯖꯤꯕꯨ ꯏꯉꯥ ꯃꯦꯔꯥ ꯋꯥꯛꯆꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯇꯩꯁꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯣꯏꯕ ꯒꯥꯔꯖꯤꯌꯟꯁꯤꯡꯗ ꯀꯟꯁꯦꯞꯁꯤꯃ ꯂꯩꯕꯤꯔꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯌꯥꯝꯅ ꯂꯨꯁꯟꯕꯗꯤ ꯈꯟꯖꯟꯕꯤꯔꯅꯨ ꯖꯣꯒꯥ ꯗꯁ ꯖꯣꯒ ꯕꯪꯒꯥꯒꯨꯝꯕ ꯖꯣꯒꯒꯨꯝꯕ ꯇꯣꯉꯥꯟꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯗꯤ ꯌꯥꯝ ꯗꯤꯞ ꯑꯣꯏꯅꯗꯤ ꯈꯟꯕꯤꯔꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯝꯕꯗꯤ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯤꯔꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤꯁꯦ ꯃꯍꯩ ꯑꯍꯥꯟꯕ ꯇꯝꯕꯅꯤ ꯆꯍꯤ 5 ꯆꯪꯉꯛꯄꯗ 5 ꯆꯪꯉꯛꯄꯒꯤ ꯑꯌꯥꯝꯕ ꯇꯝꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯆꯍꯤ 5 ꯆꯪꯉꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯃꯁꯤꯗ ꯍꯣꯏ ꯆꯣꯟꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯕꯨ ꯃꯃꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯍꯧꯕꯗꯨꯗꯤ ꯃꯃꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯆꯠꯂꯒꯁꯨ ꯌꯥꯏꯗꯅꯀꯣ ꯃꯁꯤꯗꯗꯤ ꯊꯤꯟꯗꯕ ꯇꯧꯗꯅ ꯆꯍꯤ 5 ꯆꯪꯉꯛꯄ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯊꯝꯖꯍꯧꯒꯦ ꯑꯗꯨꯒ ꯃꯁꯤ ꯕꯤꯗ꯭ꯌꯥꯔꯝꯕ ꯍꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯛꯆꯤꯟꯅ ꯂꯧꯐꯝꯁꯨ ꯊꯣꯛꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯗꯨꯅ ꯏꯁꯨꯗꯨꯅ ꯇꯝꯍꯧꯔꯒ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯝꯃꯤꯕ ꯃꯍꯩ ꯑꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯄꯤꯕ ꯃꯗꯨꯒꯤ ꯃꯍꯩ ꯆꯥꯕ ꯉꯝꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯛꯅꯦ ꯍꯦꯛꯇ ꯃꯥ ꯊꯕꯛ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯇꯝꯍꯧꯔꯤꯕ ꯃꯍꯩ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯔꯕꯥꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯣꯉꯥꯟꯕ ꯆꯠꯂꯨ ꯃꯇꯝ ꯃꯍꯩꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯑꯗꯨ ꯃꯍꯩ ꯃꯁꯤꯡ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯕ ꯑꯗꯨꯗ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯁꯨ ꯃꯆꯥꯗꯨꯒꯤ ꯃꯁꯨꯗꯨꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯅꯕꯒꯤ ꯑꯣꯏꯕ ꯂꯥꯏꯟ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯕꯤꯗ꯭ꯌꯥꯔꯝꯕ ꯑꯪꯒꯔꯝꯕ ꯍꯥꯏꯔꯤꯕ
ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯕ ꯁꯪꯁꯥꯔ ꯀꯔꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯦ ꯑꯐꯕ ꯄꯨꯡꯐꯝ ꯑꯐꯕ ꯃꯇꯝ ꯃꯁꯤ ꯐꯖꯅ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯕꯦꯁ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯥꯕꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯥꯕꯤꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯅꯕ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯖꯈꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗꯨꯅ ꯑꯣꯟꯂꯥꯏꯟ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟꯗ ꯀꯨꯊꯤ ꯌꯦꯡꯕꯤꯌꯣꯅ ꯇꯧꯕꯤꯔꯛꯄ ꯄꯤꯕꯤꯔꯛꯄ ꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯐꯤꯛꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯆꯣꯟꯊꯔꯒꯁꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯌꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕ ꯉꯝꯃꯛꯇꯕ ꯄꯦꯟꯗꯤꯡ ꯋꯥꯔꯛꯁꯨ ꯑꯗꯨꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯟꯅꯕ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯐꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯤꯖꯜꯇꯣ ꯄꯤꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯅꯣꯡꯃ ꯅꯤꯅꯤꯗ ꯑꯣꯏꯇꯥꯔꯁꯨ ꯄꯨꯡ ꯈꯔ ꯑꯣꯏꯇꯥꯔꯁꯨ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯍꯥꯏꯕ ꯑꯃ ꯁꯤꯃ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯨꯡ ꯇꯥꯕꯗ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ